CHINGNANINGAI OIBA MAWONGDA MEITEI GI Mee Leinadraba yum Amada Changduna Leiramba Taraga Taruk Shuba Kumoun Regiment ki personnel ama PHOUGAKCHAO IKHAI gi village volunteer force na PHARAGA PHOUGAKCHAO IKHAI police station da SHINNAKHRE Hiramasiga mari leina nga si PHOUGAKCHAO IKHAI police station da village volunteer sing Kumoun Regiment amadi maira paibi singa wari sanaraba matung Mee Leinadraba yumda CHINGNANINGAI OIBA MAWONGDA Leiramba personnel adu Suspend Toukhre hairi mari leinaba singna personnel adu gi mathakta akanba action lokhalagani haina thajaba pirakpa amadi khunja sing ya pamba sing thabak to onthoklagani haina thajaba pirakpadagi yasinaba adu purakhibani thawdo adu gi matang da haktheng na thengna hoba PHOUGAKCHAO IKHAI gi village volunteer force member moirang them mani na hai ngarang numidang chawrang na pung 8 ka minute manga rom chatpa duaida PHOUGAKCHAO IKHAI maning lekai da leiba ningombam kalachan koba mioi amagi Mee Leinadraba yumda army gi uniform set pa mioi kharana thong thugairaga pot longnaba changambadagi village volunteer singna viral gun sizinaduna blank fire tawraga tanabada army gi dress set pa sing aduna thoktuna chen kibani thawdok adugi makha tarakpoina ngase ayuk chawrakna pung 8 khare helakpa duaida mafam aduda village volunteer singna changduna yengluba amasung numidang nanthokuna chen kiba maikai adomda khongul liba chatpada MEITEI gi Mee Leinadraba yum amada army gi fijol set pa mioi ama CHINGNANINGAI OIBA MAWONGDA Leirambadagi village volunteer singna faduna wahang pahong chathakhi wahang pahong chathabaduda army gi uniform set pa mioi aduna mahak Assam Rifles ne hairakhi mioi adugi masada magazine yaudaba nongmai amasu yaurami village volunteer force na mioi adubu police ta sinana ba hotnaringaida PHOUGAKCHAO IKHAI da leiba 13 Shuba Kumoun Regiment ki personnel singna village volunteer force na pharaba mioi adu makhoi da sinarakna ba hairakhi Matamadu village volunteer force na phariba mioi aduna maha Kumoun Regiment ki personnel ni haina masak taglaki Kumoun Regiment ki mioi adu makhoi da sinarakna baharakpadagi village volunteer force na police ta pina bahotnarakpadagi nakal ani gi marakta chauna mukna bathokhi haina makhata khe moi mi sina soire ma lale hajiki magi site gi sima lale hajere aduga hajiki hairiba nupa se ma khudakta suspend tawre ma sajai pirega mayumda halangrani haire adum koi osi sagana man haise mayam se kitang shanti oina haidi magi site di lale hajaramni na ngakang relax to biyo ngakang shanti oina lebiyo adu kanda wari saba je jik makhata na koi kari koi praja sai sina pam da singdo kari ke makhata ni issue sana jige haibo adu wari san sar maina haira se khona police da sinar matung da magi police station da purani haduna purakko matamda Kumoun Regiment gi ahen forcing thajila kanda lambi da khoi police gari sing thachal kanda moina ahen basing mogi personnel sing asi police gari de chingdana bo hona bani aduda chingdana bo hona khoi ga yam kana mukna matung da uji apraja mayamna mayam puragi hoi ji police station da kusale ahoi mafam asi da central force lai sungpam pam de central force thok pikro bulung jar ngamna ba taina jarage ngarang mak akhone pung 3 taw matam da ngang numidang changa mi ji Kumoun Regiment oini habi akhoi thajabam lai ngarang pochai tahobo yaudigi mang mathanda thiba sanga ibra habi akhoi praja mayam mokhal na chingdabam poi